Akashvani Imphal Ningthokongzam Suni na pau pazari ahanbada maruiba pau. Mukhyamantri Nongthombam Biren hairi Rajyasigi mafam pumbadagi afaspa lokthoknabagidamak Kendra Sarkargi luchingbasinga wari sanaba tangai fade. Mukhyamantri na hai hauzik thokliba irang asigi khwaidigi maruiba maramdi narondagi mitopsing sangsilakpa asini. Amzu amadi EGM na kangpukpigi thawdokpu yaningdaba phongdokpu oina hayeng pause phongdanaba masung lanai electronic media da pau sandokpasu lepnaba warep lawkhre. Nonie jilagi National Highway kuntra tareta chingning-khaiba amadi lainang chentharakpadagi lambi chathok chasin tawbada chauna akaiba thokle amasung Paris Olympic ta Bharat ki nupagi hockey team na senjingi takaman fangle. Mukhyamantri Nongthombam Biren hairi Rajyasigi mafam pumbadagi afaspa lokthokpa haibasi sarkar asigi apambani egasi lokthoknabagidamak Kendra Sarkargi luchingbasinga wari sanaba tangai phade. Manipur Vidhan Sabha ngasi MLA K Laishio na pukhalakpa calling attention motion amagi pakhumda Mukhyamantri na hai egasi lokthokpa natraga thamba haibasi Kendra Sarkar dalai masigidamak Birodigi MLA sing yauba miyut kangbu ama semduna Kendragi luchingbasinga wari saningbagi apamba phungdoki. Congress ki MLA TH Lokesor na hanglakpa wahangi paukum piraduna Mukhyamantri na hai popi thabaga mari lenana police na FIR samri tarani thoi lokhotkre ingsok lisingani tara taretagi inglisingani kunmari phawbada casing asi lokhotkibani mangna hai village chip tara taruk amadi popi thabada chenaba miyoi humfumapan phagatki masigi mathakta popi tharamba lammekar lising tara taruk chanipan marfu nipan su yanthatuna mangankhre. Congress ki MLA K Ranjit na hanglakpa star question amagi paukhumda Mukhyamantri na hai Sahyasigi March amadagi sugi niyom kaiba kedar ahum phagatle masiga loinana case sama kuntra taret amasu register tawkre. Sri Biren hai sugi yana warolasi maikai ahumgini Rajya Sarkar mathantana su lokthokpa ngamde. Mukhyamantri Nongthombam Biren na hairi Rajyasta thokleba irang asigi khwaidigi maruiba maramdi narondagi mitopsing changsilakpa asini. Bharat Myanmar taina bangam khoi paring sambal khadabana ain kaina mitopsing lamdamasita changsilakpani masi aikhoi punno honaduna thinghodrabadi yelongmi sing khudong chadaba kaya mayoknagani Sri Biren na hai. Sambandanta khadabna chang thiba mayam sina koi han lejeri bai koi mayam si somrakpa population koi hengalakpa aikhoi solpa loina reserve forest amadi protected forest mayam thugairapa popi tawpa zat tawpa so many things thin grassroots adu baina kasai kangi ama court ki banjuri immediate outburst hoina bagidi court to ki taraiba adu gi rai gi against the regime silga ka roken adu no koi ki teje adu ka same mani masi ama same means 2002 to 3 ki one adu ama tu gi koi senior member gi sarkar lachani no ma adu si possible. Mukhyamantri Nongthombam Biren Work for Board Manipur Lisingani Kunithoi Kulumdoi amasung Lisingani Kulumdoi Kunmari sahigi oiba report Manipur Vidhan Sabha da table tawki. Independent MLA Sapam Nisikantna Sabhada 0R ki kudong saba lauduna pauchen amada sizinaba polamsing amangata thoonkiba asibu yamna kanna yaningdaba phongdokre mangna hai pochai sing adu mei thadokpana maram oiduna pauche puthokliba singda yamna chaun akaiba pire thawdoga siga mari leinaba sing khangdoknaba authority singna thijinba hokre haina su mangna phongdoki. MLA Kumukcham Joy Kisana dukan phamliba amadi karbar macha macha tawriba singda puba thangba ngamloidaba selgi demand tawbagi chang wangkhalagliba asigi matangda sarkarna mijeng changbinaba wafam sabada thamki. Hauzik tabiriba Manipuri pawasi hekloibaga hauzik chathariba tarani thoisuba Manipur Vidhan Sabha gi taruk suba mifamgi ngasi chathakiba mifamgi matangda Vidhan Sabha gi paudam taba phangbigani masi hekloibaga matamgi wafam sandokchagani. National Highway number 2 gi Kangpokpi mapada sakhangdaba singna Guwahati dagi Imphal tamna porokpa pause nambada sazinaba yamleba chi amadi atopa polam kaya mai thakibagi thogdokpu All Manipur Working Journalists Union Amzu amadi Editor Guilds Manipur EGM na yaningdaba phongdorakli. Imphal gi Manipur Press Club tanga si pangthokpa mifamda Amzu amadi EGM na thogdok asibu yaningdaba phongdokpaga loinana hayeng pause phonglaroi amasung lanai electronic media da pau sandokpasu lepnaba warep lawkhre. Paugi marak thatna atenba break ama.
Rolex tilat hidak si Manipur gi lopham kaya da mai pak na sangeng tawraba tilat hidak ni Rolex si season bana mayol chikbi mana konsin bi phauda taba utong tin ngaroi kabi marek angang bi waikup man bi ingelai chubi using sa nambi til mahi chupatil singdagi ngathopungami mahuksa gi khalda akaiba amat pide aduga pampoba gi awaba ma suklai leiroi har natraga lengoi kharada yalaga hekta chaibi yare Rolex si adom gi manak nakpa tilat hidak yonba dukan khudingda phangbiragani Rolex, Lomi Singi, Asin Mamaru. Tabiriba Pawasi, Akashvani, Imphal Degini. Raja Sida Hokiba Numit Karani Asida, non kana Chubadegi, Mausagi Punsida, Awabakaya, Mayuknari. Noni Zilagi, National Highway Contractoreta, Singing Kaiba Madi, Lenang Sentarapadegi, Lambi Satoksa Sintobada, Chauna, Akaiba Tokle. Zila Sigi Longmai Part 1 da, Yumni Pan Hena. Nong kana chubadagi amangata thokle yumsing asida leiramba myoising safagadaba maphamda thangdokre amaromda longmai part 2 gi village authority amadi khulasigi myoisingna phibamasi yengsinaba sarkar da akhang aising thabirangnaba appeal tawrakli marasida rajapal Lakshman Prasad Acharya na None jila gi longmai khulda nongna sogalaba maphamsing yengsinaba akhanaba expert committee ama semle rajigi relief and disaster management na thokpa chirolamana hai bivagasina Committee asigi miyoi singa puna chatuna nono soalaba maphamsing yangshinduna numit humnigi manungda report pikhatkani None jilagi deputy commissioner nasu team asina tijinbada mapung phana mateng pangani hairi Nematot haibasi karino haibagi matangda miyambu bhab tahanbagi thawramama ngasi luang sangmamgi panthoibi sanglenda pangthokre CU Imphal gi College of Agriculture gi makhada All India Coordinated Research Project on Nematodes in Agriculture Imphal Center na chinduna pangthokpa thorom aduda maphamadugi pradhan amasung khulgi myoi kayasu saruk yakhe thorumadu saruk yakhi bi Nematodes in Agriculture gi Principal Investigator Dr. Khetrimayum Sumitana hai Nematodes haibase panbida tina laina taba dumaina nematodes sutai aduna sigi matangda awareness day pangthok jabani aduga sida tabase ayambana phaugi oinadi lanna hoba tension lakpa amadi moise nga sangang salakpasi oidoini akoi manipurda khwaidagi chauna phangbasi marada nga sangang salaga tension basini moise maiteironda hairagana marada nga sangang salaga tension ba preventive measures khoigi kalet ki tungsada mari mangara khoidokpiro phau tha kramatungda hangam se thabiyu nim cake si numit tara mangani mamangda lawpham sida hapsan biro aduga phau hundori ba numit da lingthoktori ba numit sida fluent sulfone natraga carbofuran 3G se hapiyu India Meteorological Department Imphal Center na hai lagliba numit kharani asida rajyasigi jila kharada nong kana churagani Ukhrul Tamenglong Senapati amasung Frejol jilada ngasidagi hauraga tha asigi tarhumdoi phawba nong kana chugani Tamenglong amasung Senapati da orange alert lauthokpaga loinana Ukhrul amasung Frejol da yellow alert lauthokre Federation of Haumi amadi tongan ba furup singna Police Station Mangada, Pomilian Haukip Kimatakta, FIR Tangatkre, Federation of Haumi Chirol Manahai, Pomilian Haukip na Deligi, National Commission for Scheduled Tribes ki Chairman da, Kuki Singi Tongan Administration PP Naba Sayasigi, January Tada Aiba Amapisinki, Maki Aiba Chirol Aduda, Maring, Kom, Aimol, Tangal, Purum, Chiru Amadi, Koirian Sigma Purupsing Asigi, Kul Kayabu, Kuki Hills Village on Toktuna, Taramba Tengaki, Lamda masigi yellow mibu kuki khaktani haina uhanba maki serol asiga mari lenana maki mathakta ayangi matungina chairak pinaba yengang pokpi lamlai lamsang Irulbung Police Station outpost amadi Imphal West Police Station da wakat khivani Jibamgi Babu Parada laiba Janrum Community Hall da Rajya Thaki oiba numit tarinigi khoiloibagi training program ama ngasidagi hokre thoromasi horticulture masung soil conservation bibaki makhada Ketchuna Development Officer na sinduna pangthokpani thoramadu jila adugi Deputy Commissioner Krishna Kumar na chingba maruba myoy kya saruk yaki training program asida puna myoy kunmanga saruk yari Board of Secondary Education Manipur na HSLC gi compartmental parikha gi fall lauthopuga mari lainana hayeng thilpung 3:30 da pawgi mifam pangthoklagani hairi Imphal ki kongbada leiba Standard College ki mahairoi singi induction program ngasi pangthokre college asigi Internally Quality Assurance Cell na sinduna
ngasi college asigi auditorium da pangthokiba thorom aduda college asigi mahiroising amadi ozasing puna saruk yaki college asida nauna ming jalakpa BA BSc first semester gi mahiroising ga ozasinga sakhang makhang nabaga loinana thorom aduda tongan tongan department kaya gi mahiroising da mai masing ningthina tamduna hena magun leiba mahiroi oinabu ozasing na pautak piki thorom aduda college asigi principal Dr. L Basanti Devina athoiba mithunglen oiki Thobal College ki Humatui Shuba Foundation Day amasung Tramatui Shuba College asigi manamatum yenthokpugi thoram ngasi college asigi multipurpose hall da pangthokre Thobal College Teachers Association na chinduna pangthokpa thoram aduda college asigi principal MB Devina athoiba mithung oiki Pradhan Mantri Matsya Sampada Yojana PMMSY gi makhada National Fisheries Development Board Hyderabad ki makhada Rajya gi Fisheries Vibhag na Manipur gi tural singda nga thada bigi thorum amo oina ngasi Thobal District Fisheries Office ki staff amadi khetri lekai apunba semgat sagat luk ki thomi singa loinana nga macha lising kuntra Thobal tural da thadakre World Breastfeeding Week palan thorum gi sarukam oina Imphal West ki lalambong takhelamam lekai da thorum asi ngasi pangthokre thorum adu da Imphal West ki Chief Medical Officer Dr. L Joy Kumar Singh Nahai Miam gi oiba mapam singda breastfeeding corner amamam tangai fadana thambam thui mipum khudimangna breastfeeding tawriba mama khudimappu inkai khumna pham thui Federation of Civil Society Organization Folks na Kwakta gi Sericulture Farm da leiba propagated housing ising tumjin kibedagi awaba nanglaba mioi singda mateng pangkhre Akashvani Imphal dagi pau tabiri Paris Olympics ta Bharat ki nupa gi hockey team na senjengi takaman fangle housing ha ki mamang da sana ki ba match ta Bharat na Spain bu panjel anyemada maithiba pikre kilogram yang khaitare ki freestyle wrestling da Bharat ki Aman Serawat semi final changkre quarter final da Aman Serawat na Albania gi Jalim Khan Abaga Ropu point tarani thoi shino da maithiba piduna semi final changlaki bani Mamangi Tokyo Olympics ta javelin masana da gold medal fangkraba Neeraj Chopra ngasi nimdang pung 32 minute 35 da sanaragani medal tally da America na sanagi kuntare lupagi kuntra manga amasung senjengi kuntra humdoi punna takaman marputra manga phangduna khwaidigi makukta leiri China na sanagi kuntaruk lupagi kunmari amasung senjengi 13 punna takaman humpu 3 phangduna ani shubada leiri Australia na sanagi 19 lupagi 13 amasung senjengi 13 punna takaman nifu humdoi phangduna ahum suba maphamda leire Bharat na senjengi ahum phangduna humpu 3 suba maphamda leire Rashtrapati Draupadi Murmu ga New Zealand gi Pradhan Mantri Christopher Laksanamadi upa Pradhan Mantri amasung mapal thawra mantri Winston Peters ka ngasi Wellington da unakre unabadu da Customs Corporation Traditional Medicine amasung Renewable Energy yauna tongan ba lam kaya gi matang da paksana khananai naki leibagani na tongan ba lam singda su tengbang pinabada yanaki ngasi New Zealand gi Governor General Demi Cindy Kirona Rashtrapati Draupadi Murmu gi damak state banquet amasu sinkani Indian Olympic Association na Bharat ta lisingani kuntra tarukta Olympic ki yumbu oina ba Future Host Commission FHC ka wari sana ba hokre ngasi Rajya Sabha da Kendra gi Youth Affairs amasung Sports Mantri Dr. Manchuk Marvia na aiba pakum oina pikibani FHC asi International Olympic Committee gi Selection Committee gi board amani mahakna makata na hai leibag sta tungan ba Sana khonabagi mafam amasuk machak mathum sing yauna tongan da infrastructure singju semdok sadopagi thabak sathari Lok Sabha da ngasi Work for Amendment Bill isingani kunmari puthokre Minority Affairs Mantri Kiren Rijiju na bill asi ngasi sabada Work for Act isingama chamapan maputra mangagi makhata na sana hanaba puthokpani bill asina State Work for Board ki chana pathap yengsinaba amadi Work for Board ki ngasigi lantum amadi thabak thoramgi matang thorokpa thodok wathok sing yengsinbada chauna mateng oiragani aroibada maroiba pau amkhana Mukhyamantri Nongthombam Biren na hairi Rajya sigi mafam pumbadagi afaspa lokthoknabagi damak Kendra Sarkar gi luchingba singa wari shaba tangai fade Mukhyamantri na hai haujik thokliba irang asigi khwaidigi maroiba maramdi narondagi mitop sing sangsilakpa asini Amzu amadi EGM na kangpopigi thodokpu yaningdaba phongdokpaga loinana hayeng pauche phongdanaba amasung lanai electronic media da pau sandokpasu lepnaba warep laukre None Jila gi National Highway kuntra tareta singning khaiba amadi lainang chentharakpadagi lambi chathok chasin tawbada chaun akaiba thokle amasung
Paris Olympics ta Bharat ki nupa gi hockey team na senjeng gi takaman phangle Paulo Jare.